NRC Chanahanba State Lenga Katana Ngamde, NRC Chanahanaba, Center the recommendation Thakre Haina, Chief Minister Nongthomen Biren Haidi. Pata Sendoklo Bagi, Jarak Pangani Kibedegi Hospital Pukatuna, Masana Sinabada Chenaba, Dr. Ani, Suspend of Cray. Popi Pambi, Tananaba, Manipuri, Mangi Saru, Tankaya Makok Kraina, Chief Minister Nongthomen Birena, Nunang Bofondo Cray. Singatagi Churachanpur Tamna, Garimacha Anidalak Pamio, any brown sugar, kilogram mangaga, gram samani finipal konana, Singhat Pulisna, Fagat Pangam Cray. Manipurda, Yungang Sungbada, Seasonary Potlam Singasi, Myanmar, Guwahati Amade, Kolkata Dege, Busilapani Haidi. Kurumzari, IS News ki Manipuri Pau, Miyang Tabiri Bapumna Makputaram Noksari. COVID-19 naging ngakthok na bakutoy na hambiyo, hand sanitizer sisinnabiyo, mask upiyo, pitar ke distance tambiyo, yaribe makay vaccine, doso na kapthok piyo, section na napum na makiyay pabani. Haujik mapung ay papaw pizari. Manipurda National Register of Citizens NRC sanahan namba lamdam asigi miyam na talibe diman asiga marilina na State Cabinet na su sansa da recommendation thaduna State asida su NRC sanahan ba mathaw tay habasi. Kanghan Kibalay Haina, Chief Minister Nongthomen Birena Fongdokre, Ngasi, CM Secretariat Pangtokiba, Paugimi from Amada, Paumisna Hangba, Wahangi Paukumpira Duna, Mahakna Makatara Duna, Assam the Sanariba, NRC, Assam Accord Ki, Matung Ina, Supreme Court Napiba, Pautaki, Makada Sana Kibani, Manipur NRC, Sanahan Bahabasi, State Lenga Kaktana Ngamde, Madam Aduna, Center de Masi, Kanghan Kibalay Haiki. State Lengakna Population Commission Semba Ngamba Maramna Masi Sem Kray Lunana Commissioner Sige Members Sing Hap Kray Population Commissioner Sige Kutangda Yum Thong Kuding Changduna Mi Masak Khangdok Pagi Thabak Satellite Mapping Yauna Paikhatna na Bokhanari Thausil Asidadi Kanagumba Myoy Amatana Hekta Haizin Mayararoi Masiga Lunana Inner Line Permit ILP gi Matangda Ahen Bathabak Kaya Lengak Asina Paikhatle Khongthang Asige Manungchana Lengak Asina Israel Company Amaga tie up Tonaraga, face recognition season Nabage, Tabak Airporta, Hauragani Lorena, Garida, Niom Kaina, State Asida Sanglak Pasing, Masak Kangdok Nanaba, Lambide Camera season Nabasu, Haure Haina, Chief Minister Namakatana Fondo Ki. RCC State even the cabinet has recommended to the center. NRC, Center does about center NRC. In the meantime, high similar case state government population commission state population commission. Madugi CM member Hape Madugi Putanga house to house Kanano Kaino satellite mapping yaw Sahi Kaya the Moy Kundar Hedayan Bear Adugi Yamna Boy Panatori Adiki Internet Party fast recognition insult of the airport defaultership Gari Bhanda camera the default of automatically identified Israel company test recognition machine camera Lengaki Makada Leduna, Miam Gayafana Tabak Tauriba, Lengaki employee Kudingmak, Mid Bangbiro, Achobadi Horaga, Tabak Macha Tauriba Singi Marakta, Makoki Mataka legal action, local actingeda, Aran Mato Kibalebasu, Matam Lading at Masamasana, Kangna Semdokpio Haina, Chief Minister Nongthomen Birena Fongdokre. Ngasi yu Chief Minister gi Secretariat Pangthoki Bapau gi Mifamada, Chief Minister N Birena, Lenga ki Tabak Tauduna, Miam gi Mathau Taba, Mateng Pangna Balariba employees Singna, Tamoi Singna, Tabak Taudabagi, Aikoi Masel gi Marakta, Pam the Bataudo Watokaya, Toan Nabagi, Maram Ama Ohele Hana, Fongdoki, Lenga gi Lam, Lanai Miogi Mingda, Nama Onsilamba, Manipur Forest Department ki Reserve Forest ki Lamkaya, Pata Bisilamba, Amadi, Lofum Kaya, Inkol Ontok Lamba, Tengnare, Ngarang Nahan, Wangzingi, Mafam
amada Indian made foreign liquor sunglamba thengnakiba mayai kaba drug lalonbagi thagdok sing amadi kongba maruda Connecta Lamai Taramba, Taudoki Matanga, Sweet Minister na akan mamawangda, yaningdab amadi, asaw bofungdoki. Lengaki amadi, miyamgi taudang sauna puduna, tabag tauriba employees na, aran mamawangda, lampata, semdok sadok laba matungda, makoygi, makatana ayn eba tabag, lokalakadore haiba kangmadagi, masat na sinaduna, hospital da laikanabagi, taudokta chenaba, rims ki doctor ama, state ki doctor ama, tabagdagi suspend taukre, loinana, ating marakta, lam semdok sadok lamba, lengaki ki employee mangasu thabagtagi suspend takre haina chief minister na makata na phungdoki mak na makata raduna lenga ki system asibu sittaba amasung thawoidaba myoising pale belengak asina kaidawnungda leimna tharoi lenga haibasi chahi manga gini ama chatkhraga ama amuk lakpa yai adum oinamak lenga ki makhada leiduna miyam ki thabak tawribe singna thamoi singna thabak tawdrabadi Laivak asi saukhat pa yaroi miyam nasu sel pizaraga wanombagi thabak lepiu lenga ke employee habasi laivak asige yanglen saruni makhoina aranba tawrabadi Manipur amadi India asi kan mangam loi haiki Kanagomba tawbiruba aranba tawgiba leiri matam leiri legal action laktingaida nasana sana lana pata piruba lana mutation tawruba forest kilamda pata piramba government kilamda pata sajalamba bigi maming lawdagi inkolon kolon khotom kanagomba tawbo yaurugadi matam leiri semtok piyo athuba matam leiri streamline tawbiru sigi photo si ani MCS ni MCS officer amana amenne moisi doctor da moisi nare hospitalize pata sajanbagi or government gi lamda tongana nataba tawrumbagi khadore haibasi Kangan, the Moisi Tomato Geda, hospital, admit to MCS Goberdon Haibon, Samson Haibon, Hemsit Haibon, Hangir Haibon, I Madugi, I see the emitter of Dr. Anisu, Dr. Amma, state suspended of red, Rimski suspension of High. So I know in a manner, otherwise, hospital, ICU, the lady, MCS, Arikumapanda, quarter put over the limit than ICU, give photo, otherwise, Hanare, put her in the hospital. Honorable Judge High Lupama, suspend or Hemsit, second, this is the woman, quarter Marka, Zerski Pata, Pishalami. Suspend the Zulay. Pasi Hananabugi, Mari case of the Muslim, Hananabuga Kanamasi, hospital, ICU, they admit the way. See, just say, Kamuya, Magi appreciate the way, Zalbas, Magi, who mentions in the Zalbas, as I spoke to the hospital, the Sadakanda. Zalbas, I said that the Rogotokado hospital, and Naram Dabadi, Kudaka Military, Riman Bigre. Popi Pambi Thana Bohanabada, Manipur Umangi Saruk Tankai Ama, Koktokrahana, Sub Minister Nongtoma Pilena, Amohana, Nunang Bufundokre, Lemauriba, Singilam Singasisu, Lamai Taduna, Mangalabadi, Mioba Ekoi, Matokaramna Hingado Ribano Haina, Hankre, CM Secretary Tengasipantokiba, Paugami Fumamada, Sub Minister Na, Haiki Madudi, Security Personnel Singna, Ayuk Numidang Naidana, Sing the Lamai Taba, Tingnanaba akan matabag lokatli, Popi Pambi Thana Bohanabada, Manipurgi, Singilam Tankai Ama, Koktokre, Lemhauri bet Singilam asidasu amuk lamai thaduna umang koktok labadi lebak asikari oirakani handak kongba maruda lamai chakiba adu hangpau hokip koba molam village ki sif amana miyoi ani nek laga thahan bane haiba khang mangam lei Chenaba miyoi ani yauna village sipsu phagat khrei Popi Pambi Thana naba koktok kraba mafam sing yauna kobru sing da u pambi kaya paksana thana naba forest department ta u sara kaya thunglakhrei hariba Uthaba asida ching amadi tam khaidana miyam hupna saruk yabiyo haina Sub Minister na appeal tawki Main sakus in quick and day and night when fire service key the police personnel mayam hujit mayam ubiro mani is and every moi bakoi IRB labor battalion MR labor battalion loin hujit evening morning put patrolling chalan mani I really appreciate equally police personnel sing uniform labor sing ayam thagani man opi thab the jungle tang khaima pura Manipur tang khaima kok pon loi re hujit amul lehori bo khara si mai thagala ka loi ko bade hujit ising phang na nong la ko ni tidang ai so phang bagi wali ising phang na to bo samisa do Biringi Samisanate, BJP government is Samisanate, Mayam is Samisa. Lugrabo Komorula from the Manharisikano, Kamata, the Puganda. Madugi, Data, Kulamas, Shem, Mamin, Polaga, and Missy, and Pau Hawkip, Sayam Petresure, Mono, Village Ginai, and the Mars in Mahabalida, Kunamata, Mahabalidu, Labor, and the Mana, Toxon, Tombina, Meta Yamana, and Jen Lokagi, the Toxon Bihari.
Imno kuno ona kene amane tor kan mai je thalam kali sem na buno kali sara buno any exclusion no tor ado koi college ki police team na timely intervene tor kan hare ogru u thana na ba sapling yorokre ogru gi hand da koi sapling sing u gi sar sing no ko ga je forest department thamba hogre maside the is and everyone irrespective of community tribe is and everyone ahang sing poppy plantation tongno no bi destroy tor ba mangan be forest ki jaga sing loina taktak na u thana bagi poda makai mayam loina yobu yu har na ya tumjeri Singatagi Churachan Putamna gari masa ani de lakpa mio any brown sugar kilogram manga gram zamani funipal ga konana singhat police ki osina luchingba kangbo amana fagat pangam khrei brown sugar ga konana fagat laba mio ani adudi te thangmunal chahi kunipal apokpa twanson dalon village thanlon Frezol district tagi masung thangson muan chahi kunchataru apokpa gau khojam bhangnam Churachandpur district new lamkada gini hairi police tagi phangba pauge matung ina ngarang numidang pung tarama khairam tabada hairi belambi asida aina ya da batrak puduna mioi khara chatle haba akak number paw ma phangbadagi sumchinbung village da police na asat awok sing check tawbada numidang pung tarama thoi khairam tabada registration number yaudaba amubo machugi honda dayo ama angang machugi activa ama singna ningai oiba mawongda lakpadagi khamduna amuk sek tawbada angobo machugi bora khaw anida brown sugar sing adu purak pathengna kibani haiba brown sugar sing adu sapon case ani marfutaruk amasung sapon case samani fu humdoida tongan na bora khaw anida haptuna purak pani police na gari ani adu su sis tawbaga loinana farba mioi anu ani du brown sugar sing adu ga loinana makhataba ain ge ba thabak lakhanana ba singat police station da sinekre hairi Manipura yungang sungbada seasonary papolam singasi Myanmar Guwahati amadi Kolkata dagi pusilakpani haina Chief Minister Nongthoman Biren Haikhrei CM Secretariat ngasi pangtokpa pawgimi phum amada Chief Minister na makataradana lamdam asida yungang sungliba asida seasonary ba spirit asi Myanmar dagi petrol ni hajinduna drum da haptuna Manipura pusilakpani ramgi mahau fangnana ba posakna Guwahati dagi pusilakpani Masu olhanaba amadi masu malhanaba sinida potyan tawduna Manipura yungang semli yogi bottle amadi bottle da napkadawriba sticker su Guwahati degi basta purakpani aduga bottle makhumna Kolkata degi courier ki khothangda pusilakpani mathong maram khangdana sungliba yungang makhal asi kaya yamna miyobigi haksangda sokalli haba khangdokna ba desk dama mapal gi state ta thakre loinana hiram asida hakthengna chenaba ts bobo ko ba miyoi amaga loinana miyoi ahum amaso phagat pangam khre haina Chief Minister na phongdok laduna makhoi ahum asigi mathakta FIR amaso pale haiki Mathong marang khangdana ayaba yaudana asigumba yoyon bahabasi attempt to murder ga pangkhakni asigum asi thengnana ba executive amade judiciary yauna ekoi punna honaba mathau tai asigumba fattaba thabak tawribasing asi jat bizat khaidana akan mamong da yaningde amadi pale belengak asina makhoi ge hiram amadada yasinaba tawroi haina Chief Minister na akan wafam thamki You see local brew, Indian made foreign liquors. See, adagi porpa nataba. Try the sumbagi. Masile the uji sumbagi. When it's angry, see, what's the kara dagi porpa or bu alcohol ki spirit. See, Myanmar dagi namhalong the passenger ban petrol near porame. Ram ki flavors the kara dagi porpa bu Guwahati dagi factory ki labors in the mogi outlet masat roga yon machine bu porame. Coloring ki disna bu kamai doge the fried sugar. See. Moigi hujiki stay the moina shema kana shini the machu hapa kana shema kana tawrne ado stickers na bu Guwahati dagi the passenger bus the kaida tawga pore ado cape kare kare shemi business Kolkata dagi courier pore ado bottles na amuk Guwahati dagi bottle factory tawga pore pura foreign liquor saraga shema ge yoline khar de koi jekta bo hore ado yauram mi ba tawram mi ba manu da le mi ba mayam sti koi haisni koi ba edible or drinkable koi ba bo dinatre company ki brand yaud ba fazana food safety ki recommendation yaud ba approval yaud ba bo mayam ma smile yo ba to sidi mi attempt to murder ki adum changane ai gi hinnabani haidra ningon da pui won gi ningon da mi sinabani jat je report se sidi irrespective of tribes community religion I masimadi strongly commend side ki condemn to me makhala mata state government ko compromise go roy haidra simaga ai thamjage
Border Security Force BSF ki Loktak Talaiba 10th Battalion na sinunang asi Hairok Civic Action Program gi makada mafam adugi miyam gi ai fachawka thoram kaya baikat khre Hairok ki Upper Primary School la pangthoki ba thoram aduda swing machines, solar lights, water storage tank, PVC water pipes, incinerator machines, sports item, volleyball, football kits, badminton rackets, net, shuttle kok na chingba kaya Wangjing Hairok GP Part 1 Part 2 Part 3 amadi Tentha Village ki Hairok Part 2 High School Hairok Upper High School Hainokong Residential School Government Lower Primary School Government High School Wangjing amasung Gilgal High School Loktak ki miyam da yanthoki 10 Battalion BSF ki Commandant SS Kuldip Rajuna Tharunga mari lenana haikibada Civic Action Program gi makada BSF na miyam gi yafana ba thabak tharung kaya makata na supai khanana ba hotnari Hausi pau gi marak thana 10 break amatang logzari Ana layengi office ki thabak amadi koi bachatpada India ki konung New Delhi da laifam leitabaki awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam ki damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Electric laktabana maram oiduna asabi ising phanglar haibi nungsa thiningai leitraba Thompson Solar Water Heater. Contact number 9862669522. Aikhoigi address Hairanggoidong Nithamja Karong, Imphal West. Break itungda taramna oksari makhataba pauda Hauki bapung kunmari asida India da nong namiyoy lising ahom subna marfudrama thoy COVID positive oiba thengnaki lena asina maram oiraga miyoy ani lekhide phagalakpagi changchada marfudrani pal 10 taret ni palda hantharakhre apunba confirm case kotimari lak ni futare lising tara manga chatrat marfutaruk yaukhre active case masingna lising tara manga chani subna ni panda hengalakhre lena asina maram oiraga lekhidaba apunma migi masingna lak manga lising kuntra chani pal humputare sukhre lena asidagi naba discharge tawkiba apun memigi masingna kotimari lak ni fuma thoi lising humpuma pan chatre tarama thoi yaukhre lena sidagi ngakthoknaba vaccine kapthokiba apun memigi masingna koti chani kun lak humpumanga lising arfudrama pan hen khre malemi oina covid lachana khwaidagi hena sohalaba lebak singi manungda USA na ahanba India na ani suba amade France na ahum suba de leiri awang pok state singi oina Assam na ahanba Mizoram na ani suba amade Manipur na ahum suba de leiri Hausi sana bagi pao mo pizari. Ngasi sana bagi pao da. Ngasi tagi hauraga hayang pawba takyal patalay ba Regional Science Center da North East Judo Championship for IIS Cup haudokre. Manipur Judo Association na sinduna pangthok leba championship asida awanangpok state ki Meghalaya, Nagaland, Tripura, Arunachal Pradesh, Mizoram amadi Manipur gi sanaroi sing na saruk yari category ahum thokna khaidoktuna pangthok leba championship asida sub junior gi nupi sanaroi nifu manga nupa sanaroi nifu mari senior da nupa sanaroi kuntranipal amadi nupi kuntaru amasung junior category da Nupa sanaroi kunipal aduga nipi masa sanaroi kulhumdoina punna sanaroi chani supna marina saruk yaduna athoi ehentanari pangthokliba championship asigi yenglaga Manipur lenga ki Directorate of Health Services ki akhanaba team amasu mathau taruri haina Manipur Judo Association ge General Secretary na thokpa serola mana hairi North East Cricket Development Committee ki mijang makhada Nagaland Cricket Association na yumbo eraga thasige kunma pandagi hauduna Nagaland Cricket Stadium amadi Sobima Cricket Ground da satharakliba ahanba NEC DC Friendship Cinemans Limited of Cricket Tournament ke ngasi Manipur amadi Meghalaya na group ke aroiba league match Nagaland Cricket Stadium da sanakibada Manipur na wicket tarukta Meghalaya bo maithiba piduna group winner oikre Maithikraba Meghalaya na runner-up oiduna semi-final changkhre group amadana
Yumbut Nagaland Amadi, Sikimna Aroiba Group League, Sanabada, Nagaland Mai Paktuna, Group winner Amadi, Sikimna Group Rana Oiduna, semi-final Zankre. Hayang Ahanba Amadi, Ani Suba semi-final match, Sanaragani, Ahanba semi-final master, Manipur Amadi, Sikkim, Lambatong Nagani, Ani Suba semi-final master na, Nagaland Amadi, Meghalaya, Lambatong Nagani. Ngasi sana ki ba Manipur amadi Meghalaya ki match ta ahanbe innings ta Meghalaya na bat pai beda over nifunipal ball ahum da wicket loine makturaga dan sam budrani palauki Manipur na ani suba innings ki bat pai beda over kuntranipal ball amada wicket mari turaga dan sam marfuni thoi lauduna mai pakhi match asige man of the match ke title team captain Langlo amba moirang themna phangki man of the match takraba captain Langlon yambana Fongdora Kibada, Nasi match as Yam Naluba matchamo oiki, Masida player Pumna Magna, Amato Oina, my pak the Baya de Haiduna, Sana Kibana, my pak Pangambani. Hayang Sanagadoriba semi-final match as isu, my pak Nabokanaragani Haiki, Amaramda, oftener Oina Sanakiba, MD Vasire Hemana. Hai, Tim my pak taba, Yadabanina, Kana Sanaduna, Tim my Pakangani Haiki. Masigi koi sana kiba match yam crucial match ne koi quarter final gum bai tare hayeng je koi semi final match le sikim ngo tarni have je koi almost confirm ho jare aduga hayeng gi wena koi thodok pa planning gi hojik tok ko haidi match to ngai mina adu ngasi gi match ki koi gi momentum hai tare batting bowling hai tare hajab tare ko batting bowling se atu asumiti fajan tawre ado si gi momentum je hayeng koi semi final ji da dum ke torga hai tare ka ngamba gi koi gi adum momentum ma lakna koi kana dum hona jagani hai je hoji maki wena di koi paper da yeng makan da gi koi 1 to 1 yeng je makan da dum koi na di kitang tonglap भाई तारे होगी मी से स्ट्रेंथ से जब तारे को बॉलिंग बैटिंग दा अदगी अदम होइना अदम कितंग हेल्प सचे अदुबो क्रिकेट है बसी याम फनी गेम हम ओइबनेना हयेंसु अदम होइना हेनजब तारगसु निमितुगी ओइबा खोगी परफॉर्मेंस यामना खोगी पिक ता पीद्रगदी अदि सेमी फाइनल ओइबनेना याम क्रश गेम ओइबनेना खोगी दि हयेंग मक्से खोगी कहतुना यामना खोगी पोटेंशियल जी याम असुकी मिटिक खोगी लेजरिबो पोटेंशियल जी अदम सानरगदी अदम खोइना अदम कानि हाबगी अदम आसाली तौसे हाइतार अइना बैटिंग सानरिंग मनुंग दा खनगी वाखल से तसेंगना हारगदी अखोई से ग्रुप सिगी विनर ओइदबा यादे अदे मणिपुर इमा लेबा की मिंगसत कंदबा यादे अमदी अइगी परफॉर्मेंस फजना सानदबा यादे अइना परफॉर्मेंस फजरगदी टीम सु फजगनी हाइबगी वाखलोंदा सानकी Manipur Cricket Association Sinduna Hokibe February Kuntaruktage Tim Tara Tarukna Group Anida Saruk Yaraga Kongba Dobi Machulam Pakta Satharakliba Anisuba MNCA Super Plate Cricket Tournament Ki Ngasi Sanakiba Master KASC Komidokna Movan Lai Athletic New Lambulan Boran Nifumarida Maitiba Bikray Match Asiki Ahanba Innings Ta KASC Komidokna Bet by Kibada Over Kunchanipal Loy Kibada Wicket Manga Turagaran Sani Humudrata Loki Movan Laina Anisuba Innings the Bet by Beda Over Kuntra Manga Ball Mangada Wicket Lenamak Turagaran Sani Kuntra Hum de Lauduna Match Asimaitiki Match My Bakraba KASC Sanaroy MD Akilna Man of the Match K Title Loki Hayang Tournament Asiki Match WYC 1 Kim Amadi Force Katrigauna Sanaragani Housing Asiki Oiba Aying Asagi Pao Amu Bizari Manipur ngasi khwaidagi sakhiba chang degree Celsius kunipal 10.3 oiki khwaidagi ingmana degree Celsius 13.8 oiki Nungsita yawa ising manilgi chang ayukta zada humbudra amadi nungthildana zada kuntra taret oiki nungsubagi chang na milimita mari 10.5 yauna zuki loisilappada maru oiba pao amuk Manipurda NRC satnahanba state lenga khaktana ngamde NRC satnahanaba center the recommendation thakre haina chief minister Nothoma Birena hairi Pata semdok lubagi jerak phangani kibedagi hospital da pukhatuna masana sinabada chenaba doctor ani suspend tokre Popi Pambi Thanaba Manipuri Umangi Saruk Tangkai ama kokthokre haina Chief Minister Nothoma Birena nungnang bo phongdokre Singhatagi Churachandpur Tamna Gari Macha Anida Lakpa Yoi Ani Brown Sugar Kilogram 5 gram Chamani Funipal Konana Singas Police na Fagat Pangam Kre
Manipur yungang sungbada sizinari ba polam singasi Myanmar Guwahati amadi Kolkata dagi pusilakpani haidi. Hauzik yoinadi IS News na pizaba Manipuri pao matang asida losinjari mathangi news bulletin namidang pung nipal taba matamda prime time English news amok pangbigani.